Changchatta Miyai Challaba Nupasingdagi Nupisingna Ningsingba Ngambagi Matik Mayai Helli. Article ase huyalan pau segi loksing pukai gi kalamdagi lokhatsabanai. Hiram kayada nupana nupidagi Helli haina thajanai. Pangal kanba loksing laiba made Ningsingba Ngambagi Matik Mayai su nupana nupidagi Helli haina thajanai. Adubu handakta pangthoki study amagi matunginna Miyai salakpa matamda nupadagi nupina Ningsingba Ngambagi Matik Mayai Helli haiba khanglei. North American Menopause Society NAMSK report na haike thagi khongkap lepkraba matungda nupi khudingmak ningsingba ngambagi matik mayai tapna hanthara e nupi khudingmak thagi khongkap lepkraba matungda toina kawganba masung wakhal chamamnaba hehek pogla e masigi su mathakta wakhal khanba ngambagi matik mayai hantharakpaga loinana dementia ge risks wangkhala e pumna magasi oiduna su Miyai salakpa matamda nupadagi nupina ningsingba ngambagi matik mayai Helli haina North American Menopause Society NAMS na phongdokhe. Amaromda Vancouver ge University of British Columbia da researchers sing na sathagiba study amagi report na haike chang nai na aerobic exercise tauba miyoi singde ahal waisilaklaga wakhal khanba ngamba masung ningsingba ngambagi matik mayai mangde. Canada ge Vancouver da laiba University of British Columbia ge researchers sing na changdamna duna yengbada ayamba matamda phamjin duna laiba miyoi singdagi de chang nai na haksang sajel tawba miyoi sing na wakhal khanba ngambagi matik mayai Helli haiba khanglakhe. Masigi su mathakta haksang sajel tawba miyoi sing ge blood pressure hantharakpa thengnakhe. Blood pressure ka henna wangduna laiba tarabade vascular cognitive impairment ge risks wangkhala e maduna maram oiraga I utong sing amangata thokpada ge dementia ohelakpa yai. Chang nai na haksang sajel tawbana pukning wakhal gi phibam phana lehenba ngami haiba study singdagi khangba ngamkhe. Hiram asigi matangda University of British Columbia ge Teresa Leo Ambrose na haike haksang sajel tawbana memory problem ge risks hanthali haiba chapchana khangba ngamlei adubu mangjona na problem mayok naraba miyoi singda phibam henjil handaba ngambra haibadude khangba ngamdre masagi chahi humbudraga mari suraba miyoi humbudrata sathagiba study amada chang nai na haksang sajel tawbana pukning wakhal gi phibam phana thamba ngami haiba khanglakpane study gi report ase handakta neurology journal ge online edition da fonglakhe amaromda Groningen Institute for Evolutionary Life Sciences ke assistant professor Robert Hevekis na sathagiba study amagi report na haike tumbagi chang watlabade ningsingba ngambagi matik mayai hanthara e pung mangarom tumbagi chang watpa matamda haksang sonthara e ithauda pungning changba ngamlakte amasung ningsingba ngambagi matik mayai mangkhe brain ge hippocampus region da neuron sing amaga samnarakta maramna brain gi mathau ningthina pangthokpa ngamlakte amasung ningsingba ngambagi matik mayai hanthara e haire ningsingbagi matik mayai hengadhanana bagi damakta de mapung phana tumba yamna magtangai fade maram aduna nungthil ngahaktang makeup amatang oirabasu tumba matamda brain na mathau ningthina pangthoraktuna ningsingba ngambagi matik mayai hengala e pumna magasi oiduna su changchatta miyai salakpa nupadage miyai salakpa nupina ningsingba ngambagi matik mayai Helli nupa amasung nupi ge marakta lairiba khenabade asuki matik yamkhrai North American Menopause Society gi journal da phonglakpa report amada Dr. Joanne Pinkerton na haike chahi yam silaglaba matamda nupadage nupina finunggi haksang mapanggal kanba Helli naha oiringai da nupana nupidagi sexually active oibe helabasu ahal oisilaglaba matamda nupina nupadagi Helli. Dr. Joanne Pinkerton na lusingba researcher singna female sexual function index amasung female sexual distress scale sizinaduna study sathabada waphamasi khanglakpanei researcher singna changchatta masagi chahi humpuga manga suraba Australia ge nupi lising amaga chamnga da study satharamme maduda nupi ayamba hypoactive sexual desire dysfunction mayoknaba thengnaramme the evolution of desire strategies of human mating ikiba David Vas na haike naha weringai da nupa na finunggi haksang mapanggal kanba henbaga loinana nupa nupi loina ningbage apamba phaurakpa helabasu miyai salakpa matamda di nupi na nupadagi Helli hiramasugi matangda chapchaba maram khangdoknabagi damak Austin da laiba University of Texas ke researchers sing na thijina na bahona re article asi reliable source da yumpham oiraga phongbane adubu masina medical professional singi paukta ki mahut sinana bahona badinatte aroi bada tabiri bapum namak pu thagachare